ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯩꯁꯤꯂꯦꯝꯕꯤ ꯀꯧꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯤꯠ ꯃꯅꯥꯁꯨ ꯈꯔ ꯊꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯂꯩꯁꯥꯕꯤ ꯃꯥꯏꯊꯛꯄꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯂꯝꯖꯥꯎꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯎ ꯃꯁꯥ ꯑꯃ ꯇꯦꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯎ ꯃꯁꯥꯗꯨꯗ ꯈꯨꯗꯤ ꯊꯤꯔꯝꯃꯤ꯫ ꯑꯌꯣꯏꯃ, ꯑꯌꯣꯌꯣ, ꯑꯁ ꯈꯣꯡꯁꯤꯗꯤ ꯍꯨꯕꯥꯠꯂꯤꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤ ꯃꯈꯣꯡ ꯈꯨꯔꯥꯏꯗ ꯍꯨꯕꯥꯠꯂꯤꯕꯗꯨ ꯅꯤꯡꯒꯥꯡꯅ ꯐꯝꯗꯨꯅ ꯇꯞꯅ ꯑꯁꯣꯛꯄꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯦ ꯇꯧꯔꯤꯁꯤ꯫ ꯌꯨꯝ ꯌꯧꯕꯒ ꯅꯣꯡꯕꯥꯜ ꯂꯩꯃꯟ ꯍꯥꯏꯔ ꯀꯩꯅꯣ ꯅꯞꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯁꯦꯛ ꯁꯦꯛꯇꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯅ ꯄꯥꯈꯠꯅ, ꯂꯩꯁꯤꯌꯥ, ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯦꯀꯧ ꯁꯦꯀꯧ ꯇꯧꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨꯅ? ꯏꯃꯥ, ꯑꯋꯥꯡꯒꯤ ꯃꯥꯝꯕ ꯇꯣꯝꯕꯥꯜ ꯍꯣꯏꯒꯤꯅꯦ, ꯃꯣꯏꯒꯤ ꯃꯄꯥꯗ ꯂꯩꯕ ꯎꯁꯥꯗꯣ ꯑꯗꯨꯗꯣ ꯎꯍꯧꯗꯗꯅ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯕꯗ ꯈꯨꯔꯥꯏꯁꯦ ꯍꯨꯕꯥꯠꯂꯤꯕ꯫ ꯇꯧꯅꯦꯕ, ꯅꯪꯗꯤ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯑꯣꯟꯗꯦꯕ, ꯅꯃꯥꯏ ꯏꯊꯛ ꯊꯛꯂꯗꯅ ꯎꯗꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯉꯝꯅꯕ ꯈꯨꯝꯂꯛꯂꯅꯨ꯫ ꯏꯃꯥ, ꯅꯣꯡꯕꯥꯜ ꯂꯩ ꯃꯅꯥ ꯈꯔ ꯍꯦꯛꯄꯤꯔꯨꯈꯤꯒꯦ, ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯆꯥꯎꯄꯟꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯃꯌꯥꯗ ꯂꯩꯕ ꯃꯍꯩꯂꯣꯏꯁꯪ ꯑꯃꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯕꯗꯨ ꯁꯟ ꯀꯥꯡꯄꯣꯠ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯟ ꯀꯥꯡꯄꯣꯠ ꯑꯗꯨꯗ ꯇꯣꯡꯕꯤ ꯃꯤꯌꯥꯏ ꯆꯟꯕꯤ ꯑꯃꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯅꯧꯅ ꯂꯥꯛꯄ꯭ꯔꯥ? ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯗꯦꯅꯦ꯫ ꯏꯅꯦ, ꯑꯩꯁꯦ ꯈꯨꯜꯂꯥꯛꯄ ꯆꯥꯎꯄꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯀꯩꯊꯦꯜꯗ ꯀꯨꯏꯅ ꯂꯩꯔꯨꯕꯅꯤ, ꯉꯁꯤꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯏꯍꯦ, ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯗꯕꯗꯨꯗ ꯏꯅꯦꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯇꯥ ꯆꯥꯎꯄꯟꯒꯤ ꯃꯆꯥ ꯑꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯋꯥꯔꯤ ꯃꯔꯤ ꯃꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯊꯥꯔꯤꯛꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯋꯥꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ, ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ, ꯃꯆꯤꯟꯁꯤ ꯀꯕꯣꯛ ꯄꯣꯛꯄ ꯆꯞ ꯃꯥꯟꯅꯩ, ꯉꯦꯛ ꯐꯥꯎꯕ ꯂꯦꯞꯇꯦꯅꯦ, ꯃꯁꯥꯁꯤ ꯋꯥꯗꯕ꯭ꯔꯥ ꯈꯪꯗꯦ, ꯑꯇꯥꯕꯩ ꯐꯥꯎꯕ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯄꯣꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯁꯟ ꯀꯥꯡꯄꯣꯠ ꯊꯧꯔꯤꯕꯗꯨꯅ, ꯍꯣꯏꯅꯦ, ꯉꯥꯡꯕꯗꯣ ꯈꯔ ꯂꯦꯞꯄꯨ, ꯅꯌꯨꯝ ꯃꯄꯥ ꯌꯧꯔꯦ꯫ ꯊꯥꯔꯤꯛꯅ, ꯍꯥ ꯍꯩꯃꯥ, ꯑꯩꯗꯤ ꯉꯥꯡꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯌꯨꯝ ꯃꯄꯥꯒ ꯍꯦꯡꯗꯣꯛꯂꯝꯂꯅꯤꯗꯅ, ꯏꯕꯨꯡꯉꯣ, ꯏꯅꯦ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯁꯟ ꯀꯥꯡꯄꯣꯠ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯍꯦꯛ ꯀꯨꯝꯈꯤꯕꯒ ꯊꯣꯝꯕꯁꯨ ꯁꯟ ꯀꯥꯡꯄꯣꯠꯇꯨ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯄꯣꯛꯅ ꯊꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯗꯥꯗꯥ, ꯏꯅꯦꯁꯤꯕꯨ ꯑꯁꯨꯝꯅꯁꯨ ꯉꯥꯡꯂꯒ ꯂꯩꯕ꯭ꯔꯣ? ꯏꯕꯣ, ꯉꯥꯡꯕꯒꯤ ꯋꯥꯗꯤ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯆꯣꯡꯊꯕꯗꯒꯤ ꯉꯥꯡꯕ ꯂꯦꯞꯇꯕꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯀꯥꯟꯗ ꯂꯦꯞꯄꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯁ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯕꯨ ꯃꯆꯥꯁꯤꯕꯨ ꯋꯥꯗ ꯖꯥꯠꯂꯣ? ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ, ꯃꯥꯗꯤ ꯑꯁꯤꯅꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯔꯤꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯦꯛ ꯈꯔ ꯆꯠꯂꯒ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝ ꯃꯄꯥ ꯌꯧꯗꯨꯅ ꯁꯟ ꯀꯥꯡꯄꯣꯠ ꯑꯗꯨꯗꯒꯤ ꯀꯨꯝꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯃꯃꯥꯏꯕꯦꯝꯃꯅ ꯍꯦꯛꯂꯛꯄ ꯅꯣꯡꯕꯥꯜꯂꯩ ꯃꯅꯥꯗꯨ ꯃꯈꯣꯡ ꯍꯨꯕꯥꯠꯂꯤꯕꯗꯨꯗ ꯅꯞꯁꯤꯟꯕꯗꯨꯗ ꯊꯨꯞꯇꯨꯅ ꯁꯨꯒꯠꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯁꯣꯛꯂꯕ ꯀꯥꯟꯁꯤꯗꯗꯤ ꯆꯩꯅꯥꯗꯣ ꯐꯥꯎꯔꯝꯂꯅꯤꯅꯦ, ꯅꯃꯤꯠ ꯅꯅꯥꯗꯣ ꯌꯦꯡꯂꯒ ꯆꯠꯂꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦꯕ꯫ ꯁꯤꯕꯨ ꯑꯩꯅ ꯁꯣꯛꯅꯤꯡꯗꯅ ꯁꯣꯛꯍꯜꯂꯕꯣꯏ ꯅꯤꯡꯉꯨꯔꯕꯣ ꯏꯃꯥ? ꯑꯩꯁꯨ ꯅꯥꯔꯤꯕꯅꯤ, ꯁꯤꯗ ꯑꯃꯨꯛ ꯄꯪꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯃꯇꯨꯡꯗ ꯁꯣꯛꯇꯅꯕ ꯇꯧ ꯍꯥꯏꯔꯒꯅꯦ, ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯃꯃꯥꯏꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯥꯎꯖꯤꯜꯂꯛꯏꯅꯦ ꯃꯁꯦ꯫ ꯍꯣꯏꯁꯨ ꯁꯣꯏꯗꯅꯕ ꯍꯥꯏꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯎꯍꯧꯗꯕꯗꯨꯗ ꯁꯣꯏꯕꯒꯤ ꯋꯥꯅꯤ꯫ ꯈꯪꯂꯦ, ꯌꯥꯔꯦ, ꯅꯪꯅ ꯉꯝꯅꯕꯗꯨ ꯈꯨꯝꯕꯗꯣ ꯇꯧꯔꯅꯨ꯫ ꯂꯝꯖꯥꯎꯗ ꯇꯥꯕ ꯎꯁꯥ ꯑꯃꯕꯨ ꯎꯍꯧꯗꯦ ꯍꯥꯏꯁꯦ? ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯌꯨꯔꯝꯂꯅꯤ, ꯅꯃꯤꯠꯇꯣ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯥꯏꯕꯦꯝꯃꯅ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯂꯦꯞꯇꯅ ꯉꯥꯡꯊꯔꯛꯄꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯏꯀꯥ ꯏꯀꯥ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯁꯥꯎ ꯁꯥꯎꯅ,
ꯈꯪꯉꯦ ꯌꯥꯔꯦ ꯏꯃꯥꯗꯤ ꯑꯩꯅ ꯈꯤꯇꯪ ꯁꯣꯏꯕꯗ ꯀꯣꯊ ꯉꯥꯡꯗꯧꯒꯤ ꯑꯗꯨꯃꯛ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ ꯏꯃꯥꯅ ꯉꯥꯡꯅꯤꯡꯕꯗꯣ ꯅꯆꯤꯟ ꯄꯦꯟꯅ ꯉꯥꯡꯍꯧ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯃꯁꯤꯗꯤꯕ ꯃꯤꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯁꯦ ꯂꯧꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯄꯩꯔꯒ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯗ ꯇꯥꯟꯅꯕ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯏꯕꯦꯝꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯃꯥꯒꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯆꯥꯎꯕꯟꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯕ ꯉꯥ ꯊꯥꯡꯖꯤ ꯑꯌꯥꯏꯕꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡꯕꯤꯔꯝꯃꯤ ꯆꯥꯎꯐꯟꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯖꯅ ꯈꯤꯜꯂꯒ ꯆꯥꯛꯈꯨꯝꯅ ꯀꯨꯞꯁꯤꯜꯂꯒ ꯃꯄꯥꯜꯗ ꯃꯪꯒꯣꯜꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯩꯊꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯂꯔꯣ ꯏꯃꯥ ꯄꯥꯕꯗꯤ ꯅꯈꯣꯏ ꯄꯥꯕꯗꯤ ꯀꯅꯥꯒꯤ ꯈꯨꯜꯒꯤ ꯊꯕꯛ ꯂꯩꯇꯕ ꯑꯉꯥꯡꯁꯤꯡ ꯈꯣꯝꯖꯤꯜꯂꯒꯅꯦ ꯂꯝꯄꯥꯛꯇ ꯑꯣꯏꯗ ꯄꯥꯠꯇ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯃꯥ ꯉꯥꯏꯔꯅꯨ ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯆꯥꯔꯔꯣ ꯏꯃꯥ ꯄꯥꯕ ꯂꯥꯛꯂꯒ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯍꯣꯏ ꯅꯪꯅ ꯐꯅꯤ ꯍꯥꯏꯗꯣ ꯇꯧꯔꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯝꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯟꯒꯤ ꯅꯨꯄꯤꯗꯨ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ ꯊꯨꯃꯣꯛ ꯑꯃꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯌꯥꯝꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯀꯣꯛꯇ ꯊꯣꯡꯒꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯝꯄꯣꯛꯅ ꯇꯥꯞ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯔꯥꯏꯅꯣꯁꯦ ꯑꯩ ꯄꯨꯕꯤꯔꯛꯂꯒꯦ ꯏꯆꯥ ꯆꯥꯎꯔꯛꯄ ꯀꯥꯏꯁꯦ ꯀꯥꯟꯅꯔꯦ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯐꯥꯎꯕ ꯉꯁꯤꯗꯤ ꯏꯃꯥ ꯀꯣꯝꯅ ꯆꯠꯂꯒꯦ ꯏꯃꯥ ꯁꯤꯗꯒꯤꯗꯤ ꯅꯆꯥꯅ ꯅꯨꯡꯇꯤꯒꯤ ꯏꯃꯥꯒꯤ ꯀꯩꯊꯦꯜ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯄꯨꯝꯕ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯗꯧꯅꯤ ꯏꯃꯥ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯑꯉꯥꯡ ꯈꯔꯒ ꯂꯝꯖꯥꯎꯗ ꯆꯣꯔꯐꯣꯟ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯐꯟꯒꯤ ꯅꯨꯄꯤꯗꯨ ꯂꯩꯁꯤꯂꯦꯝꯕꯤ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯩ ꯂꯩꯁꯤꯌꯦ ꯅꯪꯕꯨ ꯃꯍꯩ ꯑꯣꯟꯕꯗ ꯉꯥꯏꯔꯤꯕ ꯆꯣꯔꯐꯣꯟꯗꯨꯕꯨ ꯍꯦꯛꯂꯤꯕꯗꯨꯕꯨ ꯆꯥꯕꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯌꯥꯅꯤ ꯏꯅꯦ ꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎꯗꯨꯝ ꯂꯩꯌꯦ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯟꯒꯤ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯇꯣꯝꯄꯣꯛꯇꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯑꯉꯥꯡ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯑꯉꯥꯡ ꯃꯆꯥ ꯏꯆꯥ ꯆꯥꯔꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯑꯁꯤ ꯈꯟꯅ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯋꯥꯗꯤ ꯍꯥꯏꯗ ꯊꯨꯝꯃꯣꯛꯇꯨ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯨꯂꯥꯛꯄ ꯆꯥꯎꯐꯟꯗꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯄ ꯂꯣꯏꯕꯒ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯃꯔꯦꯡꯕꯥꯟꯗ ꯌꯥꯜꯂꯒ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯔꯞ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯏꯪꯉꯪꯉꯛꯅ ꯄꯥꯕ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯄꯥꯕꯕꯨ ꯀꯗꯥꯏ ꯆꯠꯇꯧꯔꯤꯅꯣ ꯑꯆꯧꯕ ꯅꯄꯥꯁꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯈꯔ ꯁꯔꯤꯠ ꯁꯔꯥꯛ ꯇꯝꯕꯤꯔꯤꯅꯦ ꯑꯗꯨꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯄꯥꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯏꯕ ꯄꯥꯕ ꯇꯝꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅ ꯀꯩꯅꯣ ꯑꯗꯨꯕꯨ ꯈꯨꯜꯁꯤꯗ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯏꯕ ꯄꯥꯕ ꯇꯝꯕꯤꯅꯤ ꯕꯥꯕꯥ ꯑꯗꯨꯒꯤꯗꯤ ꯅꯆꯥꯏ ꯂꯩꯔꯤꯕꯁꯤꯗꯤ ꯆꯥꯎꯕꯟ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯅ ꯍꯔꯥꯎꯕꯩ ꯀꯔꯤꯕꯣꯏ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯐꯔꯦ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯇꯥꯛꯄ ꯍꯧꯔꯣ ꯇꯣꯝꯄꯣꯛ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯇꯥꯛꯄ ꯍꯧꯅꯤꯡꯂꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯥꯛꯄ ꯍꯧꯔꯒꯦ ꯍꯥꯏꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨꯗ ꯐꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯄꯥꯕ ꯏꯄꯥ ꯏꯆꯥꯅ ꯍꯥꯏꯅꯔꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯆꯥꯎꯐꯟ ꯍꯥꯏꯌꯨꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒ ꯏꯄꯥ ꯏꯆꯥꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤꯗ ꯀꯥꯏꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯨ ꯍꯣ ꯅꯄꯥ ꯅꯆꯥꯅ ꯃꯤꯒꯤ ꯁꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯖꯒꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯕꯗꯤ ꯃꯤꯅ ꯅꯣꯏꯕꯨ ꯁꯣꯏꯗꯅ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯎꯈ꯭ꯔꯅꯤ ꯍꯥꯏ ꯋꯥꯅꯤ ꯃꯄꯥ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯦ ꯄꯦꯜꯂ ꯄꯣꯠꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟꯒꯤ ꯅꯨꯄꯤꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯃꯃꯥꯒꯤ ꯃꯇꯧꯗ ꯏꯁꯤꯁꯤꯅ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯆꯥꯎꯐꯟꯅ ꯇꯞꯅ ꯅꯃꯥꯁꯦ ꯉꯥꯡꯅꯕ ꯇꯣꯛꯅ ꯋꯥꯈ꯭ꯔꯕꯅꯤ ꯅꯃꯥꯒ ꯅꯤꯡꯊꯤ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ ꯕꯥꯕꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯁꯠ ꯍꯥꯏꯔꯨꯅꯦ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤꯅꯦ ꯑꯉꯥꯡ ꯇꯥꯛꯄꯗꯣ ꯅꯆꯥꯁꯨ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯂꯥꯛꯂꯒꯦꯗꯅ ꯉꯥꯏꯈꯣ ꯏꯄꯥꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯋꯥ ꯍꯥꯟꯅ ꯍꯧꯗꯣꯛꯂꯝꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯍꯧꯔꯣ ꯍꯣꯏ ꯕꯥꯕꯥ ꯐꯔꯦ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯤꯡꯊꯤꯖ ꯂꯩꯔꯝꯃꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟꯗꯨ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯕꯨꯡꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯅꯥꯄꯤ ꯈꯔ ꯆꯣꯡꯈꯠꯂꯛꯂꯤꯕꯗꯨ ꯃꯗꯨ ꯑꯣꯏꯅ ꯐꯥꯟꯗꯠꯂꯒ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯆꯤꯟ ꯁꯤꯡꯖꯤꯟ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯂꯝꯗꯨ ꯇꯩꯒꯦ ꯈꯟꯅ ꯇꯍꯥ ꯌꯦꯅꯈꯥꯗ ꯅꯨꯔꯥ ꯆꯐꯨ ꯂꯧꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯅꯨꯔꯥ ꯆꯐꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯃꯥꯏꯕꯦꯝꯃꯅ ꯀꯧꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯂꯩꯌꯦ꯫ ꯍꯩ ꯑꯁꯣꯝꯗ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯅꯨꯔꯥ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯕꯞ ꯆꯦꯟꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯏꯃꯥ ꯑꯁ ꯁꯤꯗꯤ ꯂꯣꯏꯅ ꯀꯥꯏꯔꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯇꯧꯅꯤꯕ ꯅꯪꯗꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤꯗꯤ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗꯦꯗ꯫ ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ? ꯏꯃꯥꯅ ꯂꯥꯛꯇꯅ ꯀꯧꯔꯛꯇꯅ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤ ꯁꯥꯎꯔꯤ ꯆꯐꯨ ꯑꯀꯥꯏꯕꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯇꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ? ꯆꯠꯂꯣ ꯃꯅꯤꯡꯗ ꯂꯩꯕ ꯆꯐꯨ ꯈꯔ ꯆꯥꯎꯕꯗꯣ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯑꯣ, ꯑꯗꯨꯒ ꯁꯨꯃꯥꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯣ꯫ ꯆꯐꯨ ꯑꯀꯥꯏꯕꯗꯣ ꯏꯃꯥ ꯈꯨꯟꯖꯤꯟꯕꯤꯔꯝꯂꯒꯦ꯫ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯈꯨꯟꯖꯤꯟꯖꯔꯒꯦ꯫ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯈꯨꯟꯖꯤꯟꯖꯔꯒꯦꯕ꯫ ꯐꯔꯦ ꯑꯩ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯈꯤꯇ ꯊꯥꯕꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯇꯔꯨ ꯈꯨꯗꯤꯡꯁꯦ ꯍꯦꯛꯇ ꯑꯇꯦꯛꯀ ꯑꯀꯥꯏꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯏꯁꯧ ꯂꯥꯡꯅ ꯆꯐꯨ ꯃꯆꯦꯠꯁꯤꯡꯗꯨ ꯈꯨꯟꯖꯤꯜꯂꯒ ꯁꯨꯃꯥꯡꯗ ꯊꯨꯡꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯐꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯒ ꯁꯔꯤꯠ ꯁꯔꯥꯛ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯊꯕꯛ ꯂꯩꯇꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯔꯝꯃꯤ ꯈꯝꯇꯣꯟꯅ꯫ ꯇꯥ ꯆꯥꯎꯐꯟꯁꯤꯕꯨ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯥꯅ? ꯃꯁꯤꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯈꯪꯗꯦ, ꯀꯣꯏꯆꯦꯟ ꯁꯥꯟꯅꯖꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯈꯣꯝꯖꯤꯜꯂꯒ ꯇꯧꯔꯤꯕꯁꯤꯕꯣ꯫ ꯑꯆꯧꯕꯅ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ, ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯒ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯔꯦꯝ ꯂꯦꯝꯅ ꯑꯩꯈꯣꯏꯒꯗꯨꯃꯛ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯌꯥꯕꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯆꯥꯎꯐꯟꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯃꯉꯣꯟꯗ ꯅꯣꯛꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯥꯒꯤ ꯇꯥꯛꯐꯝ ꯊꯣꯛꯄ ꯑꯉꯥꯡꯁꯤꯡꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯊꯛ ꯑꯃ ꯂꯥꯜꯂꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯋꯥꯕꯅ ꯐꯦ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯐꯟꯅ ꯅꯣꯛꯃꯤ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯊꯦꯝꯕꯨꯡꯅ ꯋꯥꯗꯦꯗ ꯏꯄꯨ꯫ ꯇꯣꯝꯕꯅ ꯏꯄꯨ ꯑꯩꯗꯤ ꯋꯥꯔꯦ, ꯃꯣꯏꯗꯤ ꯈꯪꯗꯦ꯫ ꯃꯣꯏꯁꯨ ꯋꯥꯔꯝꯂꯅꯤ ꯑꯩ ꯈꯪꯉꯦ, ꯑꯗꯣ ꯏꯄꯨ ꯅꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯣꯏ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯅ ꯃꯈꯣꯏꯕꯨ ꯏꯕ ꯄꯥꯕ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡꯗꯨ ꯍꯔꯥꯎꯅ ꯊꯦꯝꯕꯨꯡꯅ ꯑꯁꯦꯡꯕꯔꯣ ꯏꯄꯨ? ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ, ꯍꯌꯦꯡꯗꯒꯤ ꯅꯈꯨꯔꯥꯅ ꯅꯈꯣꯏꯕꯨ ꯏꯕ ꯄꯥꯕ ꯇꯝꯕꯤꯔꯗꯧꯅꯤꯅꯦ꯫ ꯇꯣꯝꯕꯅ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ, ꯍꯌꯦꯡꯗꯒꯤ ꯏꯕ ꯄꯥꯕ ꯇꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤꯀꯣ ꯏꯄꯨ꯫ ꯊꯦꯝꯕꯨꯡꯅ ꯅꯪꯗꯤ ꯏꯄꯨꯅ ꯁꯔꯤꯠ ꯁꯔꯥꯛ ꯇꯥꯛꯑꯁꯨ ꯍꯦꯛꯇ ꯍꯩꯕ ꯉꯝꯗꯦ, ꯑꯗꯨꯅ ꯍꯌꯦꯡ ꯏꯕ ꯄꯥꯕ ꯇꯝꯕꯗꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯈꯪꯉꯤꯕꯣ꯫ ꯀꯔꯤ ꯁꯔꯤꯠ ꯁꯔꯥꯛꯇ ꯍꯩꯕ ꯉꯝꯗ꯭ꯔꯁꯨ ꯏꯕ ꯄꯥꯕꯗꯗꯤ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯗꯣꯏꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯑꯣꯏꯔꯅꯤ, ꯌꯥꯝ ꯑꯣꯏꯔꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯆꯥꯎꯐꯟꯅ ꯌꯥꯔꯦ ꯏꯁꯨ ꯑꯅꯤꯃꯛ ꯂꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯉꯥꯛꯇꯅꯤ, ꯅꯈꯣꯏ ꯀꯅꯥꯝꯇ ꯈꯠꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯏꯄꯨ ꯃꯥꯅ ꯍꯧꯔꯤꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯏꯄꯨ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ, ꯃꯥꯅ ꯍꯧꯔꯛꯄꯅꯤ꯫ ꯑꯩꯅ ꯈꯠꯅꯔꯅꯨ ꯍꯥꯏꯔꯃꯛꯇꯗ ꯋꯥ ꯃꯈꯥ ꯇꯥꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯆꯥꯎꯐꯟꯅ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯠꯅꯔꯝꯕ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯥꯎꯐꯟ ꯑꯉꯥꯡꯁꯤꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯁꯨꯁꯥ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯆꯥꯎꯐꯟ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯅꯣꯏꯕꯨ ꯇꯨꯁꯤꯟꯕ ꯇꯥꯔꯦꯅꯦ, ꯇꯞꯅ ꯆꯠꯅꯧꯅꯦ꯫ ꯆꯥꯎꯐꯟꯅ ꯐꯅ ꯂꯥꯎꯔꯤꯕꯗꯨ ꯑꯉꯥꯡꯁꯤꯡꯗꯨꯅ ꯇꯥꯔꯕꯁꯨ ꯃꯅꯥꯗ ꯊꯣꯏꯅ ꯍꯥꯞꯇ ꯃꯌꯨꯝ ꯌꯧꯔꯕꯗꯤ ꯈꯟꯅ ꯑꯗꯨꯃꯛ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯆꯥꯎꯐꯟꯗꯨ ꯃꯉꯛꯇꯣ ꯍꯥꯏꯔꯗꯨꯅ ꯑꯣꯟꯊꯣꯛꯄꯅꯦ ꯑꯉꯥꯡꯁꯤꯡꯁꯦ, ꯃꯌꯨꯝꯁꯦ ꯃꯤꯅ ꯆꯦꯟꯈꯤꯒꯗꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟ ꯃꯔꯦꯡꯋꯥꯟꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛꯇꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯔꯒ ꯑꯃꯨꯛ
sapu kanda marengbanda tapna yansilami aduga mamay leiduna mayumlomda hange tawbada khamtona kura yumda lagero hoi bu yumda handradi kaidoni kura angang singna sari sarak tamlibase ekhoisu khara yaujagedana ibungo nakhoina tamlaga karibu kana doinone nakhoidi leibak ngakpagi wakhalsu tawde thaba inkhang ama sunombagi wakhalsu leite tanna talliduga heibabu ngamloida hira kuragi wata sidi ekhoibu usitaba malida ekhoisu khulsida saba thakwa watana nungaina adum panjaribani kaino hoi hoi thaina tadai tai moi leiringaidadi nakhoise hikna haina palamani aduba hojikti aina khanbada khamton noigi safu uyandu phawba chai sing thongnadadana mirang karamdong malida asi haiduna chawphandu marengbanda yalibu khudai matektu hai haiduna chatkirami chawphangi wadu tabada khamtonga wathi warem suramba makhoi ani humdusu khamtondo onsilaga noksilaklami matamduda khamtonu sauramna kaido nokningino asi haina khamtondu sauna phuk hawgatlaga mayumlamdu chatkirami mahangna chatkrabada mataw ani humdudi mangonda yengduna adumak doklaga lehurami mathangi ayukta laisilembigi mokpa thembungdu numitna mayak lekhatlaba yuthak adu phawba mayumda hanjilaktabaduda laisilembidu phipi kamduna lampak lomda laklami matamduda angang mayamdu tompokna iba paba tambiribadu haiphet urami adubu laisilembi sauningbagi mayaina mamai mamit ondana mopanupagi manakta praprap sangsinduna mopanupagi manadu tapaidun singlaga numitna waton lonu siphaw nangsida kaidorino ha kaidorino basida ayo je naiba dadu naiba thadok palai yumdi yam thunjasla lao yakiroi ngang leraga ai dum halaki kari yadaba asi haraga laisilembidu mokpagi manada hena kana leirami thembungsu nabana sugatlaga thado ukanna hairami matawduda tongpokna nungaitana ija angangdo nabana loiramani manado thadokpiro he nangna kari khangadana masiga ngangse nung thang phawbo sangrabani asi haiduna laisilembidu tompokto onsinduna masindu kabuk pokpadong ngangsilaklami tompoksu laisilembina ngangliba mayamdu kumpham khangda iga iga tawduna leirami matamduda thembungna masigi makhutta pop tharaktuna ije iyambasina khoibu iba babu tambiri kariya asi haiduna laisilembi maraidu khajik jiksinjarami aduga ikaiba khangbo oina mopagi lukhamda pak launa thaduna aduga sain haiba yadra ichina aina wa hainaba matam pisu pidana hare dudi ngak leiragana adum halo ko aidi hanjin malaktabaduda pakhatana laklini asi haiduna laisilembidu ikaina maphamadudagi senkirami matawduda tompoktu noklaga senkhribi laisilembida yengdun leirami tanjaduda themungna khawdemlaktuna khar yengadi yai doza masidiba odok naikri phamlo paw makha satharo hoi asi haiduna thembungdu masing khajik paithoklaga lonmittu paba haurammi asomdana laisilembidu ikaina taha taha selakpada lambida mata asangbiga thengnarami asangbi laisilembini selakpadu ubada pisum khajik suktoklaga khonjet kalapna oi kaidore du kana selaituna kanada mu kai waisalamage laisilembi mata ubada selambadu khanglep leptuna sor thabet thabet honduna bema ai ngasidine as aise oto atabam tawre bema kari mu tawrino nana tawthoropasima mathong lai basara moidabani si hairosi haigeba aina wa haina matam ka pidi tawriba nangna asi haiduna laisilembidu mana tompoki mamangda nganglu sakluriba pumbadu tamlammi madu taraga asangbidi sida sida noklaga tawniba nangdi namitna nada ondeba namaido itak taeba as aidi kaibana loire matung thengnabadaga amtangamdau mandre yarese nangna tawgina tawbudi natedana nang thengnabasa yam phare aisu noida laki tawramini kaidoba yaraga aikhoida laki tawribo ataigi nateda mamang leikaigi ta kondumdo adu khangidana adu kaidawrage kaisu tawde mana nangse aungta hainabiyona giri takpada loire bema laisilembi matagi wadu tabada matata pairam yenglaklami asangbisu matagi mi yengduda kitang khawtaksana kari mi yengno kibu kise hingsabina mi saramdai mali duma yengkano sumani yenglakano haidi aina taningdo wado panjarak chanu
ꯑꯩꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯗꯦꯗꯅ ꯃꯥꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯨ ꯈꯛ ꯇꯝꯕꯅꯤ. ꯑꯗꯨꯏꯁꯨ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ. ꯌꯥꯎꯗꯣꯔꯕ ꯑꯩꯗꯤ ꯅꯌꯥ ꯆꯠꯂꯦ ꯈꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯃꯇꯥꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯉꯥꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯪꯕꯤꯁꯨ ꯃꯇꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯆꯥꯎꯐꯟꯒꯤ ꯂꯣꯏꯅꯕꯤꯗꯨꯗꯤ ꯃꯌꯨꯝꯗ ꯏꯁꯧ ꯏꯔꯥꯡ ꯀꯟꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯐꯟꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯏꯁꯧꯗꯨ ꯇꯥꯕ ꯋꯥꯔꯗꯨꯅ, "ꯃꯃꯥ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯪꯅ ꯂꯥꯡꯂꯤꯕ ꯏꯁꯧꯁꯤꯕꯣ? ꯅꯪꯒꯤ ꯏꯁꯧꯗ ꯏꯃꯨꯡꯁꯦ ꯐꯨꯛꯂꯒ ꯄꯨꯗꯧꯔꯦ ꯋꯥꯅꯤ." "ꯍꯣ ꯅꯅꯥꯏꯅꯦ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯂꯥꯡꯂꯤꯕ ꯏꯁꯧꯁꯦ ꯂꯥꯡꯅꯤꯡꯗꯨꯅꯒ ꯂꯥꯡꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ? ꯍꯥ?" "ꯂꯥꯡꯅꯤꯡꯗꯨꯅ ꯂꯥꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯅꯊꯧꯅꯁꯤꯡ ꯏꯔꯩ ꯂꯩꯇꯒꯤ ꯂꯥꯡꯂꯤꯕꯅꯣ ꯍꯥ?" "ꯏꯊꯧ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯑꯩꯔꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯂꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯤꯔꯦꯝ ꯑꯣꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯏ ꯄꯥꯕꯨꯡꯗꯧꯅ ꯇꯧꯍꯟꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯦꯟꯊꯣꯛꯅ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗꯧꯔꯤꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟꯒꯤ ꯅꯨꯄꯤꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯉꯥꯡꯊꯔꯛꯂꯝꯃꯤ. ꯆꯥꯎꯐꯟꯁꯨ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯗꯤ ꯃꯄꯥ ꯃꯆꯥꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤ ꯇꯧꯕꯤꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯆꯥꯎꯐꯟꯗꯨ ꯇꯞꯅ ꯈꯧꯗꯦꯝꯂꯒ, "ꯍꯩ ꯃꯃꯥ, ꯅꯆꯥꯈꯩ ꯇꯧꯔꯤꯕꯁꯦ ꯃꯤꯔꯦꯝ ꯑꯣꯏꯕꯒ ꯅꯠꯇꯦꯅꯦ. ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅꯕꯅꯤꯅꯦ." "ꯍꯣꯏ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯅꯣꯏꯅꯅꯦ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤ. ꯃꯃꯥ ꯃꯄꯥꯅꯅꯦ ꯁꯦꯟꯅꯗꯧ ꯃꯆꯥ ꯃꯌꯥꯝꯗꯣ ꯅꯄꯥ ꯅꯆꯥꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯗꯅ ꯁꯦꯟꯅꯁꯤꯜꯂꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ. ꯆꯥꯎꯐꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗꯅ ꯆꯪꯈꯤꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ, "ꯃꯁꯤꯗꯤꯕ ꯃꯤꯅ ꯐꯕ ꯍꯥꯏꯕꯁꯦ ꯇꯥꯁꯤꯟꯕ ꯍꯩꯕꯖꯥꯠ ꯅꯠꯇꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯣꯝꯗ ꯆꯥꯏꯊꯅꯕ ꯍꯥꯏꯅ ꯀꯨꯝꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯂꯩꯁꯤꯂꯦꯝꯕꯤ ꯃꯇꯥ ꯑꯁꯪꯕꯤꯒ ꯂꯣꯏꯅꯅ ꯁꯤꯡꯖꯨ ꯆꯥꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯃꯇꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯡꯖꯨ ꯆꯥꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯨꯗ ꯃꯄꯥ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯇꯣꯝꯄꯣꯛ ꯎꯕꯗ ꯏꯀꯥꯏꯅ ꯑꯁꯪꯕꯤꯒꯤ ꯃꯔꯨꯝꯗ ꯍꯥꯏꯐꯦꯠ ꯂꯩꯁꯤꯟꯗꯨꯅ ꯇꯞꯂꯤꯅ, "ꯏꯇꯥ, ꯇꯨ ꯑꯥꯗꯒꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ." ꯑꯁꯪꯕꯤꯁꯨ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ, "ꯀꯔꯥꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯃꯇꯥ ꯂꯦꯝꯕꯤꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕꯗꯣꯝꯗ ꯌꯦꯡꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯜꯗ ꯇꯣꯝꯄꯣꯛꯀ ꯃꯇꯥꯎ ꯑꯃꯒ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ. "ꯀꯔꯝꯕꯅꯣ ꯏꯇꯥ? ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯍꯥꯏꯗꯨ ꯑꯣꯏ." ꯂꯩꯁꯤꯂꯦꯝꯕꯤ ꯇꯞꯂꯤꯅ, "ꯌꯦ ꯊꯪꯕꯁꯤꯅꯤ, ꯈꯠꯆꯤꯟꯅꯅꯨ. ꯑꯩꯗꯤ ꯑꯗꯨꯝ ꯈꯠꯆꯤꯟꯅꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯍꯣꯏꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯗꯨ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯄꯤꯔꯛꯄ ꯉꯥꯏꯔꯤꯕꯗꯨ ꯎꯔꯝꯃꯤ. ꯇꯣꯝꯄꯣꯛꯅ, "ꯏꯆꯜ ꯍꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯣ?" ꯂꯩꯁꯤꯂꯦꯝꯕꯤꯅ, "ꯍꯣꯏ ꯏꯕꯣꯛ, ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯅꯤ. ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ. ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯁꯣꯝꯗ ꯆꯥꯁꯤꯜꯂꯛꯑꯣ." ꯂꯩꯁꯤꯂꯦꯝꯕꯤꯅ, "ꯌꯥꯔꯅꯤꯗ ꯏꯕꯣꯛ." ꯑꯁꯪꯕꯤꯅ, "ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯂꯥꯛꯑꯣ. ꯃꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯇꯥꯟꯖꯥ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯂꯥꯛꯑꯣ ꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯃꯇꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯝꯖꯤꯜꯂꯝꯃꯤ. ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯃꯇꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ. ꯑꯗꯨꯅ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯁꯪꯕꯤꯗꯤ ꯃꯆꯤꯟꯗꯨ ꯂꯦꯞꯇ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯣꯝꯄꯣꯛꯅ ꯂꯩꯁꯤꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯞ ꯇꯞꯅ, "ꯏꯆꯜ, ꯅꯪꯕꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯐꯝꯕꯁꯦ ꯍꯩꯅꯗ꯭ꯔꯕꯣ? ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ?" "ꯍꯩꯅꯩꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯗꯨꯅ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯗ ꯁꯤꯡꯖꯨꯗꯨ ꯅꯤꯡꯊꯤꯅ ꯇꯣꯠꯂꯒ, "ꯏꯕꯨꯡꯉꯣ, ꯂꯩꯔꯥꯡꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯥꯏꯁꯤ ꯃꯍꯧꯁꯥꯅꯤ. ꯏꯆꯦꯁꯦ ꯄꯨꯟꯅ ꯍꯦꯛꯇ ꯇꯣꯠꯂꯕꯅꯤ." ꯂꯩꯁꯤꯂꯦꯝꯕꯤꯅ, "ꯏꯅꯦ ꯁꯤꯗꯤꯕ." "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯃꯇꯝꯗꯣ ꯀꯥꯜꯂꯛꯄ ꯅꯠꯇꯦꯀꯣ. ꯑꯗꯨ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨꯁꯦ. ꯀꯩꯗꯧꯋꯦꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯗꯨꯅ ꯍꯦꯟꯅ ꯏꯔꯥꯡ ꯐꯖꯤꯜꯂꯛꯂꯝꯃꯤ. ꯃꯇꯧꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯍꯦꯟꯅ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯑꯁꯪꯕꯤꯅ ꯈꯨꯅꯤꯡ ꯂꯩꯁꯤꯂꯦꯝꯕꯤꯗ ꯀꯛ ꯋꯥꯏꯔꯝꯃꯤ. ꯂꯩꯁꯤꯂꯦꯝꯕꯤꯅ, "ꯀꯩꯗꯧꯔꯒꯦ? ꯆꯥꯔꯣ ꯍꯥꯏꯕ." ꯂꯩꯁꯤꯂꯦꯝꯕꯤ ꯀꯩꯁꯨ ꯍꯥꯏꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯆꯥꯕ ꯍꯧꯔꯝꯃꯤ.
Asumna makoy maridu wari sasadana singjudu puna saminarami. Asomdana Khamtongi imungda magi nupi aduna atay arayba pot makai langkhaiba chakhaiba tawduna isaw irang tawba hawraklami. Khamton magi nupi gi matawduda khon kalapna. Nupi, kaino nang imungda aray makai langkhaiba chakhaiba tawraklibasibo ha? Nang say sabi ang pamo ba? Ho puro, ay puro ba? Inam ase takta makai pumiraga Hat pa itong pirabadi, pila na ba niya isi? Ay niya, katalay suba nang galay minabada, ipun si siya, kiyam daw pag isarok pa di. Ima ipa na, tarak tamjarak manik na, tamalay ko, adu mati, loto na tamjabat. Adu mo, karom na kinatay nga no, kang di ba? Eto huda na pura ka, jwa na tadok, di ba? Ay ko, hari ba sini, ay hari sini. Asya ito na Khamton ginupido sauna, mapure ba da somsilaga, mapuray bagi masamdo lamgi tawraklami. Magi loyna bigi matawduda Khamtondo khangprek khangna magi nupigi makutu kantoklaga. Nupi, nang sidi ba? Ay, kibu kisile tawrisi. Ho khra kidana ne. Laribu posay mayam se, lona zora thaduk pa se. Asiya tokna di phadaw ba? Moy tabu, wakal do kaya kantado na imong manunggi natun sana kari sari, kari thakle hay se. Kaya kantabo kay doge habinda, nakok palido. Asya ito na Khamton ginupido ngang masulip-lip tabaduda Khamton tabang ngamdraduna. Nang ne, ngang biyam na pangba na tro, ha? Nang natok pa ngangaro ba na? Asya ito na Khamton sauna pukhagatlaga mayumdagi toklaglami. Khamton, lamida sumlakpaduda asumwakal tawrakpada kanpam khangda makoktu hot-hot lakpada lamzawda sawpan laklibado tengnarami. Hay, Khamton, kaydawri nang nakok narudo hotan at salibdo po. Ha, kura, nasa si kok saman na kay taw sige kanpam kangda kokse hot laga kang bay do iramni. Imong da loy na biga saw na bro. Hoy kura, ay na zor sa na bada imong gi po se khra thadokre. Aduna khara launa khara khong na tawri kura. Adudi masana tabani ni po. Ado kura, nasa si kura da wapam amata hagdok sagi. Asya ito na Khamtondo, lanmigi sanging yauzanaba, sarik-sarak khara tambiyo hay na hayzarami. Madutab da sawkando mamonok to na. Ibong ko, lanmi oy bahay to. Nayonggi, natu nasagi sune khara khalo. Ado kura, imonggi pibam se yam nasadre ne. Ado gidi karisu khalo no. Nangbu iba pa bahay baday ne. Konong da ne, sanglakpado ay gitaw ne. Magonda nanggi matik sabat hagwa ama ay silange ne. Kura, madumatadi kura na soyen birano. Nasana kuragi tawbimalse, unsing kauzari kura. Yari, adubo ni bungo, aingonda tagat pagi wahay. Matung tarak pa dane, kula sige hawalagliban hasingsi, napaba may kayda, purak na mukhot na balib ka nuko. Hoy kura. Asya ito na Khamton su, numit adu dagi haw na, kudur layriba, angangsin, nahasingi pa na batabag tarom kaya matawba hawraglami. Khamton na, mayamgi hotnaribadu ubada mataw asawa amadi mataw atay kredi ingangaglammi lakpa na. Itaw Khamton sibu ngawruzalo. Mana handak tarukli mataw sibu. Asawa na. Ira ngawba na tida. Kura asawa na magi tabag ama simbi hay bani. Ado na ni. Mana kura asawa ngi matung kuin ilisi. Ado gyoyre. Hana di masu kura asawa na tawrise. Taw layta na taw tiri kain hayram mani. Hawzik di masu kanabam pangbadagi mana bahinatan kidrene. Asya ito na mataw humarido Khamton gi maramda ngang balip lamdi. Karigumba kanda Khamton masamak tabas yawrami. Adumagpo, maduda thoy na tasilamdi. Asomda na kondom na laysilimbido mahang na pamsay numsizay hay na gigiritak pahuraklami. Kanagi layrak kulak tunggal pagbutok payada bahay do oiraklami. Nung maginumita asangbido laysilimbibo sinju sarasi hay na hubalaklami. Matamduda laysilimbido ipumpom toklaga. Ita, aydi, magi kondom mahayba, kun ako paman mo to, tingnan ni kan bada, singsuga, tasaning dreda. Tawbo budi, madugi nupado su, mamay di ukang tabasani. Adu ni, taleba, tunggal pao batok padoy. Mahana niya, tumang si ko, inabado, ayam ay na deba. Kasi tawrisi, bema, tatopok na, magi mataw dugalakan na herek pa ni. Kasi kitan zasya, mangsani na. Siyang mura, adu orati, kondom ni inarasu, kisukan bidi, law sa lasi. Asihay do na,
ꯂꯩꯁꯤꯂꯦꯟꯕꯤꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯜꯂꯦ ꯍꯥꯏꯅ ꯂꯩꯔꯝꯕꯗꯨ ꯇꯣꯝꯄꯣꯛ ꯄꯜꯂꯨꯕꯗ ꯃꯇꯥꯒꯤ ꯃꯈꯨꯠꯇꯨ ꯁꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯁꯪꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯏꯕꯦꯝꯃ ꯅꯪꯁꯤꯁꯨꯕ ꯅꯃꯥꯏ ꯏꯊꯛ ꯊꯛꯏꯈꯩ ꯐꯖꯕ ꯅꯨꯄꯥꯒꯁꯨ ꯄꯥꯝꯗꯤ ꯄꯥꯝꯕꯖꯥꯠꯅꯤꯅꯦ꯫ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯃꯤꯠꯌꯦꯡ ꯐꯝꯃꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯟꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯈꯩ ꯊꯣꯛꯂꯛꯄꯗ ꯀꯣꯟꯗꯣꯝꯗ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯣꯟꯗꯣꯝꯗꯤ ꯂꯩꯁꯤꯂꯦꯟꯕꯤꯅ ꯃꯉꯣꯟꯗ ꯋꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯉꯣꯟꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯂꯤꯅꯦ ꯈꯟꯅ꯫ ꯂꯩꯁꯤ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗꯤ ꯄꯥꯝꯗꯦꯗꯤ ꯍꯥꯏ ꯏꯔꯥꯡ ꯀꯥꯞꯂꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯆꯠꯊꯣꯛꯑꯦ ꯅꯪꯉꯣꯟꯗꯒ ꯏꯔꯥꯡ ꯀꯥꯞꯄꯒꯤ ꯃꯇꯝ ꯂꯩꯖꯗꯦ ꯁꯛꯇꯥꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯂꯦꯟꯕꯤꯗꯨ ꯄꯩꯊꯣꯛꯂꯒ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯟꯗꯣꯝꯗꯤ ꯂꯩꯁꯤꯂꯦꯟꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯀꯣꯟꯗꯣꯝꯅ ꯎꯈ꯭ꯔꯣꯡ ꯑꯃꯗ ꯐꯝꯂꯤꯉꯩꯗ ꯃꯇꯥꯎ ꯑꯃ ꯄꯔꯨꯞ ꯆꯦꯜꯂꯛꯇꯨꯅ ꯏꯇꯥꯎ ꯅꯪꯅ ꯁꯣꯝꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ, ꯑꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯟꯕꯤꯗꯤ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯐꯨꯗꯅꯗꯅ ꯂꯩꯍꯧꯔꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏ ꯀꯥꯏ ꯂꯩꯍꯧꯒꯦ? ꯀꯗꯥꯏꯗ ꯑꯣꯏꯅꯤꯒꯦ? ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗꯣꯝꯗꯨ ꯐꯤ ꯀꯥꯝꯂꯒ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯟꯕꯤꯅ ꯑꯁꯪꯕꯤꯅꯦ ꯇꯣꯝꯄꯣꯛꯀ ꯇꯣꯝꯄꯣꯛꯀꯤ ꯃꯇꯥꯎ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯁꯤꯡꯖꯨ ꯀꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯟꯗꯣꯝꯗꯨ ꯁꯥꯎꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯔꯤꯅꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯗꯣꯝ ꯁꯥꯎꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯃꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ꯫ ꯏꯇꯥꯎ ꯑꯩꯕꯨ ꯁꯤꯕꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯔꯣ? ꯏꯇꯥꯎ ꯇꯞꯇꯈꯣ, ꯃꯁꯤꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯃꯁꯤ ꯍꯣꯔꯦꯟ ꯂꯨꯝꯂꯒ ꯍꯦꯛꯇ ꯐꯨꯔꯁꯤ꯫ ꯀꯣꯟꯗꯣꯝ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯈꯨꯇꯨꯝ ꯁꯦꯠꯅ ꯇꯥꯔꯒ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯁꯤꯂꯦꯟꯕꯤ ꯍꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯍꯣꯏꯁꯨ ꯂꯩꯁꯤꯂꯦꯟꯕꯤ ꯍꯣꯏꯕꯨ ꯊꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯣꯟꯗꯣꯝꯗꯨ ꯃꯇꯥꯎ ꯈꯔꯒ ꯃꯃꯥꯏ ꯈꯨꯝꯂꯒ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯂꯝꯕꯤꯗꯨ ꯊꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕꯣ? ꯀꯣꯟꯗꯣꯝꯅ ꯅꯪ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯐꯥꯎ ꯌꯥꯝ ꯁꯥꯔꯦ ꯍꯥꯏ, ꯑꯗꯨꯒꯤ ꯐꯨꯗꯒꯦꯅ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ, ꯑꯩꯗꯤ ꯈꯨꯜꯁꯤꯒꯤ ꯐꯅꯕꯇ ꯍꯣꯠꯅꯖꯕꯅꯤ, ꯀꯅꯥꯒꯤꯁꯨ ꯐꯠꯇꯅꯕ ꯊꯕꯛ ꯑꯝꯇ ꯑꯩꯅ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤ ꯄꯦꯠꯄ ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯉꯤꯗ, ꯀꯟꯅꯗꯤ ꯐꯨꯖꯤꯜꯂꯁꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯇꯥꯎꯗꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯀꯣꯟꯗꯣꯝ ꯑꯃꯗꯤ ꯃꯇꯥꯎ ꯃꯌꯥꯝꯗꯨ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯑꯝꯇ ꯇꯥꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯨꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯑꯉꯥꯡ ꯈꯔꯒ ꯂꯥꯛꯂꯒ ꯑꯥꯗꯒꯤ ꯃꯃꯥꯏ ꯈꯨꯝꯕ ꯈꯔꯅ ꯐꯨꯔꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯃꯌꯥꯝ ꯃꯃꯥꯏ ꯈꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯨꯒꯥꯏꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 4-5ꯗꯨꯅ ꯀꯣꯟꯗꯣꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯣꯟꯗꯣꯝꯕ ꯍꯣꯏꯗꯨ ꯅꯥꯗꯨꯅ ꯈꯥꯡꯕ ꯉꯝꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯆꯦꯟꯈꯤꯕꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯁꯥꯎꯅ ꯉꯥꯏꯈꯣꯅꯦ, ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯗꯤ ꯈꯨꯗꯨꯝ ꯆꯥꯛꯈꯣꯕ, ꯑꯩꯈꯣꯏ ꯑꯣꯖꯥꯗꯒ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯨꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯇꯣꯝꯄꯣꯛ ꯍꯣꯏꯅ ꯁꯣꯛꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯁꯝꯂꯒ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯟꯗꯣꯝ ꯍꯣꯏꯗꯨ ꯃꯇꯦꯛ ꯈꯔ ꯆꯦꯜꯂꯛꯂꯕ ꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯀꯣꯟꯗꯣꯝꯒꯤ ꯃꯇꯥꯎꯅ ꯃꯤ ꯐꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯁꯤꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏꯗ꯫ ꯀꯣꯟꯗꯣꯝꯅ ꯏꯕꯣ ꯃꯇꯨꯡꯗꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯒ ꯋꯥꯒꯅꯦ ꯂꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯑꯉꯥꯡꯅ ꯇꯧꯔꯤꯁꯤꯡꯗꯨꯅ ꯃꯈꯨꯠꯅꯦꯅ ꯌꯣꯠ ꯑꯣꯏꯅ ꯄꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣ? ꯏꯇꯥꯎ ꯀꯥꯟꯅꯗꯤ ꯁꯨꯝꯗꯧꯔꯁꯦ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯃꯆꯥꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯖꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯐꯥꯖꯤꯜꯂꯒ ꯃꯤ ꯐꯨꯅ ꯆꯩꯅꯍꯜꯂꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯁꯤ꯫ ꯍꯣꯏ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗꯣꯝ ꯑꯃꯗꯤ ꯃꯇꯥꯎ ꯈꯔꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯏꯆꯝ ꯆꯝꯖꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯅꯗꯨꯅ ꯈꯨꯂꯥꯛꯄ ꯆꯥꯎꯄꯟꯒꯤ ꯌꯨꯝꯗ ꯄꯨꯂꯞ ꯍꯨꯞꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯥꯅꯒ ꯁꯣꯛꯂꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯨꯛ ꯍꯨꯞꯆꯤꯜꯂꯛꯄꯗꯨꯗ ꯆꯥꯎꯄꯟꯒꯤ ꯂꯣꯏꯅꯕꯤꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ, ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯃꯤꯄꯥꯏꯕꯅ ꯃꯤꯍꯨꯟꯁꯦ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯤ꯫ ꯃꯃꯥ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯁꯦ, ꯑꯩ ꯃꯌꯥꯝꯁꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯍꯥꯏꯗꯅ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯔꯨꯒꯦ, ꯅꯪ ꯅꯤꯡꯊꯤꯖꯅ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯄꯟꯗꯨ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯕꯅꯤ ꯍꯥꯏꯅ ꯄꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫
Matamduda khoisaunaraba khunja miyamdusu asum aral khangda hekta khulakpada onsillaga masa masubu aranba lambida lamsinbire haina ngang saiba hauraklammi. Matamduda khulakpa saupandu khunjal kalapna khunja miyam aina haribase amukta tabiko miyamgi apen penda leirabasu tamningna khanasi phingat pikhino mayamna hainingbudu tapna tapna amam toin hainasi. Nupa amana khuraga nasa nupagana ekhoigi isasingdo khomjin tasilaga mi phuba mi hat poina tambiribasibu nakhoigi kari kanabano. Ibungo amukta tapthako khurana makhoibu sarit sarak tambibadi masa ngakthokjanaba ngamjanabani aduga isa nupanadi suknagi iba paba hainaba hotnajabani khunjasingna iba paba haiduna lengaki thomi oiduna khulsi kanaba khra oirabasu tawrakadra khalubani. Asi haiduna saupanna mayamdu wakhal tanaba hairammi. Ahanbadadi khangdringaida saunaramba khunja mayamdu khulgi phanabu oirambaduda halasi haiduna mahi hanakhirammi. Asumna irang sagalambadu inemnem thakibaduda kondumdi sauningmanbana mataududa tana kaurammi. Nangda hatlagida karimtasu kanaba natabada khunja mayamna thajaba manglaga toebasi. Ito isu khara phagadra khana hairubani asum tongnidi kana khangni aidi. Asi khanduna kondumgi mataudu kondumna tana kaubaduda koisen chelaga khanglammi. Asumna mathangi numitagidi khulgi lampaktu angang mayamna tongpoki mapa masada mahi tambani haina laklammi. Madu ubada mapa masadu asuki matik harauzarami. Paudu tabada laisilemi su harauna lampak adumda laktuna tongpoki manakta sanglaktuna nokfet tauna. Tatompo ngasidi tado hoina wan hona zamana dugi mayoina khunja pummana masa masu mahi tambase kanai khangdana loina mahi tambani haina thanarakli. Laisi aidi asum loirakani aise thajarudabani adubu ngasidi ipa isana wan hona zabasigi mahi kitang phangli khalubada yam harawi. Asi haina tompoka laisi lembigadu noknoktana wari sarammi. Asomdana makhoi anina noknoktana wari sabadu ubada kondumtu pendana sauna mamai leithorakpada leisabi masa amada wasilami. Matamduda kondumdu ipapa khana abai jo sokro. Asi haiduna kondum lukthadun leiribi leisabidu haipet yenglubada ngakna wa haiba phawba ngamda leisabiduda munna yengdura leikhirami. Leisabidusu kondumda adumak nokfet tawni yenglami. Matamduda kondum wakhal khanglaklaktuna iso sokro. Leisabidusu sokti haina manghaktu hairaklammi. Aduga tumina mamai hanna yengduna satkirami. Kondumsu maithakpi leisabidubu adumak yengduna lehaurammi.